Matamgi Manipuri Wari channel asibu tabiriba khwai pumnamakpu taram nokjeri ngasi sa mahausango Nuja Thoibi tarataret suba tagak amok puduna lagjeri mayam punna taminarasi Lanju sumakut asok pado China phawrok padoda mamit aniduna punsibada piri piri yenglaga makoto thangalai asok pado yengu haibagi matango punsiba so lanju ge makot sok pado uraga mamitu khanglaw law thorai Pakhana machin melibadu thadok-laga lainjigi ithok-liba makhotto pairaduna khangjing-jingsinlaga machina chupli. Tawriba matawduda lainjaso miholdo ayawkhre. Imonggi mi changlak-laga tawgadaba lando mitmangda chongthorai. Masado pakhatna khotto satoknaba hotnana akoibado yengnengna. Mansiba, khotto thado. Indom chahoila-adi jingnarani. Ise, thado haibane. Punsibadi thawasade pakhatpa matawduna nupa magi thamoida henado nungsiba phauhanbagum thokre nokmi tawduna lainjadi yenglaga lei thawsadaba matawduda nupi madi pakhatpa henmankre thangna phodok pham khangde upai leita mamitta mapira jele nupa madi sakam hongdri lainjaso araiba thangna pothokduna punsibabu khangen inthoklaga makhutu satokli punsibadu pisum anido khangchok sukjeladuna Paganiyam kan kibaywani ne. Lain jadu kumde sauna machina paithokduna asokpa makhottuda yengle. Ponsiba sumakhatare e. Adam thina khangidabu kaino. Aibu bullo. Lain jadu kumde mamaydo laithoklaga chatke tawi. Ponsiba suyam thuna lain jigi mamangduda thajjele. Kajake hano. Ngaiko. Nang kanana sida chak thongon haige. Achumba sadana khoi saunana hairakli ponsibado. Lain jaso saurokka tawna khumna e. Ayam sige minaini. Adoy thongin. Hando jatke. Lain jana minaini hairakpado da punsibado phingatlambado taptharai wangang pham khangde. Punsibana tumina leibado da lai jaso amuk jatke tawi. Punsiba sumakhot ani do tingthokduna lai jobo thatle khonjol do tapthana hairai. Nasangam de hayu yadra. Jamarak hairabane. Yadabaini. Aini hena wari jane. Yang mangsalakana. Nang chalo punsiba, nang nathamay di. Chalui, ay nang buyang balay. Ay nang nungsi. Ay sa nanggi, namiyoy na dumaglay doon. Angang, nanggi damag ay larisin. Nang wagan. Wahay do tabo dalay jado chap lepe, kanghawde, kasay anido da, mapisen tharak pa. Mamit anido na punsiba da yung lado na, benda ba amagaloy na nahayri. Ay nalay riba pibam siga. Nanggi punsiga yung kanahi punsiba. Ay manong sibigan. Ay gidamag na sawagan. Ay bawawag pirano kay doge. Ay gilambit hato punsiba. Sik. Punsiba do thawsade yam thona jang selak do na lai jige tungdage sat konselle. Kanjal do nang thara do na oina nandom hairakle. Kahigi kapino. Kapkano. Nang manong sigano haibada. Hawjak nang nahaibado. Adamain haigano. Ay nang biyam nungsi. Angang, nang ako'y doon na jalasi. Mapam sida yung wana lay do siya ro, ako'y doon na lay rasi. Ay nang gawa masi, yung bangamdre. Lay jado hana, pakalibay matagdo da, pansiba na tawrok liba maong do da na, amok kay henkre pakat pa. Pansiba, kay no sinang tayo siya ba? Tato, say, oy bayaro da ba wayang nganggan, pansiba. May nadok pakat na hijari ba do punsiba do tashinante, wari do amarom na putorok na buhot na rei, pisum ani do sukjalaga at yung basando na. Nasay dagi, punsiba, nacho na tugay na, ha? Ngarang ina kari kawhay ganang wanda. Lain do shumana hai ba wado, punsiba na tabi da ba do da, koy sauna na, mamito paining lai. Mireng do garta kang bra kaino kang de punsiba do, mamito kujilaga, lain jade yengli, machin do nok gatawa do na. Kasum daw rin, pakat ka na. Nang namarula ba, pakat kiba sina? Noy Nungcthoi do, ahin ba na sinarama ba ni? Nang nangangi miyam daw, ayom da taning di. Kolisam da tato se. Nasise, nang may isahat ka daw rin. Ado dihin man raw. Pansiba! Inaring ay jarak do da Nancy do, pansiba kaw do na, chakomlong do jang lai. Konjol da dama da pansiba do, laja da koliba do patado
ꯂꯥꯏꯟꯖꯁꯨ ꯃꯃꯥꯏꯗꯣꯟ ꯊꯣꯛꯇꯨꯅ ꯃꯔꯣꯏꯗꯨ ꯁꯣꯏꯕ ꯁꯥꯔꯒ ꯂꯩꯈ꯭ꯔꯦ꯫ ꯃꯆꯤꯅ ꯀꯔꯤ ꯍꯥꯏꯔꯛꯀꯅꯤ ꯈꯟꯕꯗ ꯃꯤꯍꯨꯜꯁꯨ ꯀꯟꯅ ꯆꯣꯡꯈꯠꯂꯛꯏ꯫ ꯃꯆꯤꯅ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯖꯒꯠꯀꯤ ꯂꯥꯏ ꯄꯨꯝꯅꯃꯛ ꯈꯨꯔꯨꯝꯅꯕ ꯂꯥꯛꯅꯔꯤ꯫ ꯄꯨꯟꯁꯤꯕꯁꯨ ꯂꯩꯔꯤꯕ ꯃꯐꯝꯗꯨꯗꯒꯤ ꯈꯤꯇꯪ ꯆꯠꯊꯣꯔꯛꯂꯒ ꯀꯩꯁꯨ ꯇꯧꯗꯕ ꯁꯥꯟꯅꯗꯨꯅ ꯈꯨꯝꯂꯛꯏ꯫ ꯑꯩꯁꯤꯗ ꯂꯩ꯫ ꯅꯦꯟꯁꯤꯁꯨ ꯆꯥꯛꯈꯨꯝꯂꯣꯝꯗ ꯄ꯭ꯔꯞ ꯆꯪꯂꯛꯏ꯫ ꯄꯨꯟꯁꯤꯕ ꯌꯦꯟ ꯑꯣꯏꯅ ꯆꯥꯔꯁꯤꯀꯣ꯫ ꯃꯃꯥ ꯄꯄꯥ ꯌꯥꯎꯔꯣꯏ, ꯃꯣꯏꯗꯤ ꯆꯠꯈ꯭ꯔꯦ, ꯑꯩꯈꯣꯏ ꯈꯛꯇꯅꯤꯅ꯫ ꯋꯥꯍꯩꯗꯨ ꯍꯥꯏꯔꯒ ꯅꯦꯟꯁꯤꯗꯨ ꯂꯥꯏꯖꯗ ꯃꯃꯤꯠꯇꯨ ꯐꯩꯅ ꯌꯦꯡꯉꯤ꯫ ꯄꯨꯟꯁꯤꯕꯁꯨ ꯅꯣꯛꯅꯤ ꯈꯨꯝꯂꯛꯏ꯫ ꯑꯣ ꯐꯔꯦꯅꯦ ꯑꯗꯨꯗꯤ꯫ ꯍꯦꯟꯕꯒ ꯅꯪꯒ ꯂꯩꯍꯧꯔꯣ, ꯑꯩꯁꯨ ꯇꯤꯜꯍꯧ ꯆꯅꯝ ꯁꯦꯝꯃꯝꯃꯒꯦ꯫ ꯅꯣꯏꯒꯤ ꯄꯨꯖꯥꯔꯤꯁꯦ ꯃꯅꯝꯁꯦ ꯊꯨꯠ ꯆꯤꯡꯕꯁꯦ ꯑꯩ ꯍꯩꯅꯗꯦ, ꯇꯨꯀꯠꯆꯩ, ꯑꯩ ꯁꯦꯝꯃꯒꯦ꯫ ꯄꯨꯟꯁꯤꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯂꯥꯏꯖꯗꯨ ꯃꯃꯤꯠꯇꯨ ꯈꯪꯂꯥꯎ ꯂꯥꯎꯊꯣꯔꯛꯏ꯫ ꯄꯨꯟꯁꯤꯕꯁꯨ ꯂꯥꯏꯖꯗ ꯍꯥꯏꯔꯞ ꯌꯦꯡꯂꯗꯨꯅ ꯃꯔꯩꯗꯨ ꯈꯤꯇꯪ ꯆꯤꯛꯂꯗꯨꯅ ꯅꯣꯛꯂꯤ꯫ ꯅꯦꯟꯁꯤꯗꯤ ꯑꯅꯤꯗꯨꯒꯤ ꯏꯔꯥꯡꯗꯨ ꯈꯪꯖꯕ ꯅꯠꯇꯦ꯫ ꯄꯨꯟꯁꯤꯕꯅ ꯂꯥꯏꯖꯕꯨ ꯅꯨꯡꯁꯤꯔꯝꯒꯅꯤ, ꯑꯄꯥꯝꯕ ꯄꯣꯛꯂꯝꯒꯅꯤ ꯍꯥꯏꯕꯗꯤ ꯅꯦꯟꯁꯤꯗꯤ ꯈꯤꯇ ꯐꯥꯎꯕ ꯃꯥꯒꯤ ꯋꯥꯈꯜꯗꯨꯅ ꯂꯥꯝꯁꯤꯜꯂꯨꯗꯦ꯫ ꯄꯨꯟꯁꯤꯕꯅ ꯇꯝꯅꯅ ꯃꯣꯏꯗ ꯂꯥꯛꯄꯗꯨꯗ ꯃꯁꯥꯗꯨ ꯄꯪꯍꯥꯇ ꯍꯔꯥꯎꯔꯕꯅꯤ꯫ ꯅꯦꯟꯁꯤꯗꯨ ꯂꯥꯏꯖꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ, ꯂꯥꯏꯖ ꯅꯪ ꯀꯩꯗꯧꯔꯦ? ꯄꯨꯟꯁꯤꯕꯅ ꯍꯥꯏꯔꯤꯁꯤ ꯆꯨꯝꯕ꯭ꯔꯣ? ꯂꯥꯏꯖꯁꯨ ꯌꯥꯝ ꯀꯤꯅ, ꯏꯆꯦ ꯑꯩ ꯐꯤꯚꯔ ꯇꯧꯕꯩꯅꯦ꯫ ꯅꯦꯟꯁꯤꯗꯨ ꯉꯁꯤꯗꯤ ꯄꯨꯟꯁꯤꯕꯒꯤ ꯃꯃꯥꯡꯒ ꯑꯣꯏꯕꯅꯔ ꯀꯩꯅꯣ ꯌꯥꯝ ꯐꯕꯒ ꯁꯥꯔꯛꯂꯤ꯫ ꯑꯗꯨꯗꯤ ꯇꯤꯜꯍꯧ ꯆꯅꯝꯗꯣ ꯄꯨꯟꯁꯤꯕꯗ ꯄꯤꯔꯝꯂꯒ ꯅꯪ ꯀꯥꯗ ꯄꯣꯊꯥꯔꯣ ꯆꯠꯂꯣ꯫ ꯍꯣꯏ꯫ ꯅꯦꯟꯁꯤꯗꯨ ꯄꯨꯟꯁꯤꯕꯗ ꯑꯣꯟꯁꯤꯜꯂꯗꯨꯅ, ꯄꯨꯟꯁꯤꯕ ꯅꯪ ꯑꯗꯨꯗꯤ ꯉꯥꯛ ꯂꯩꯔꯝꯃꯨꯀꯣ, ꯑꯩꯈꯣꯏꯁꯨ ꯀꯨꯏꯔꯣꯏ, ꯐꯠꯂꯥꯛꯀꯦ꯫ ꯄꯨꯟꯁꯤꯕꯗꯨ ꯇꯧꯁꯤꯟꯅꯔꯛꯂꯤ꯫ ꯍꯣꯏ ꯌꯥꯝ ꯀꯨꯏꯔꯛꯀꯅꯨꯀꯣ, ꯑꯃꯁꯤꯒ ꯀꯧꯅꯕꯁꯨ ꯅꯠꯇꯕꯅꯤꯗ ꯑꯩ ꯊꯟꯗ ꯅꯨꯡꯉꯥꯏꯇꯦ꯫ ꯍꯣꯏꯕ ꯀꯨꯏꯔꯛꯑꯣꯏꯃꯦ, ꯊꯨꯅ ꯍꯜꯂꯛꯀꯦ, ꯆꯠꯂꯨꯈꯤꯒꯦꯀꯣ꯫ ꯄꯨꯟꯁꯤꯕꯗꯨ ꯍꯣꯏ ꯍꯥꯏꯕꯒꯨꯝ ꯃꯀꯣꯛꯀ ꯅꯝꯂꯛꯂꯤ꯫ ꯅꯦꯟꯁꯤꯁꯨ ꯊꯣꯛꯈ꯭ꯔꯤ꯫ ꯌꯨꯝꯗꯨꯗ ꯂꯩꯍꯧꯔꯤꯕ ꯍꯥꯏꯕꯕꯨ ꯂꯥꯏꯖꯒ ꯄꯨꯟꯁꯤꯕꯒ ꯈꯛ ꯉꯥꯏꯍꯧꯔꯤ꯫ ꯄꯨꯟꯁꯤꯕꯗꯨ ꯃꯆꯤ ꯂꯦꯡꯗꯦ, ꯂꯥꯏꯖꯗ ꯌꯦꯡꯗꯨꯅ ꯂꯩ꯫ ꯂꯥꯏꯖꯁꯨ ꯄꯨꯟꯁꯤꯕꯅ ꯉꯁꯥꯏ ꯇꯨꯀꯠꯆꯩ ꯍꯥꯏꯕꯗꯨꯒꯤ ꯁꯥꯎꯖꯅꯔꯛꯂꯤ꯫ ꯃꯆꯨꯅ ꯄꯣꯝꯊꯣꯛꯂꯗꯨꯅ ꯇꯤꯜꯍꯧ ꯆꯅꯝꯗꯨ ꯗꯥꯏꯅꯤꯡ ꯇꯦꯕꯜ ꯃꯊꯛꯇꯨꯗ ꯃꯈꯣꯜ ꯍꯧꯅ ꯊꯝꯃꯤ꯫ ꯄꯨꯟꯁꯤꯕ ꯀꯩꯝꯇ ꯍꯥꯏꯗꯕꯤ ꯂꯥꯏꯖꯒꯤ ꯈꯨꯗꯥꯡꯗꯣ ꯇꯥꯞ ꯄꯥꯏꯔꯗꯨꯅ, ꯆꯠꯁꯤꯜꯂꯣ꯫ ꯀꯥꯏꯗꯅꯣ ꯆꯠꯇꯣꯏꯗꯤ? ꯗꯣꯛꯇꯔꯗ꯫ ꯀꯩꯗꯧꯕ? ꯁꯥꯎꯔꯤꯔꯣ? ꯁꯥꯎꯗꯦ꯫ ꯅꯆꯤꯟ ꯄꯣꯝꯂꯤꯗꯨꯗꯤ? ꯈꯨꯠꯁꯨ ꯊꯥꯗꯣꯛ, ꯑꯩꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯒꯦ, ꯅꯪ ꯍꯩꯅꯔꯝꯃꯔꯣꯏ꯫ ꯂꯥꯏꯖꯅ ꯊꯥꯗꯣꯛ ꯍꯥꯏꯔꯛꯄꯗꯨꯗ ꯄꯨꯟꯁꯤꯕꯗꯨ ꯍꯦꯟꯅ ꯆꯦꯠꯅ ꯈꯪꯄꯥꯏ ꯄꯥꯏꯁꯤꯜꯂꯤ꯫ ꯂꯥꯏꯖꯁꯨ ꯈꯣꯏꯁꯥꯎꯅꯅ ꯄꯨꯟꯁꯤꯕꯗ ꯌꯦꯡꯂꯤ꯫ ꯑꯉꯥꯡ, ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯕꯗꯨꯒꯤ ꯁꯥꯎꯔꯤꯔꯣ? ꯁꯥꯎꯒꯅꯨ, ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯍꯥꯏꯗꯕ ꯌꯥꯗꯕ ꯍꯥꯏꯅꯤ꯫ ꯁꯤꯗꯒꯤꯗꯤ ꯅꯪ ꯁꯣꯟꯊꯅ ꯂꯩꯕ ꯌꯥꯔꯣꯏ, ꯂꯤꯂꯥ ꯃꯊꯪ ꯍꯧꯔꯗꯧꯕꯅꯤ꯫ ꯂꯥꯏꯖꯗꯨ ꯄꯨꯟꯁꯤꯕꯗ ꯇꯤꯡꯉꯛ ꯌꯦꯡꯂꯗꯨꯅ, ꯅꯪꯅ ꯑꯩꯒꯤ ꯑꯁꯨꯛ ꯌꯥꯝ ꯋꯥꯕꯤꯔꯤꯁꯤ ꯀꯩꯒꯤꯅꯣ? ꯄꯨꯟꯁꯤꯕꯗꯨ ꯃꯥꯒꯤ ꯃꯊꯣꯡ ꯆꯥꯗꯕ ꯋꯥꯉꯥꯡꯗ ꯉꯥꯡꯂꯛꯂꯤ꯫ ꯅꯨꯡꯁꯤꯕꯒꯤ, ꯅꯪꯕꯨ ꯑꯩꯒꯤꯗꯨ ꯎꯏ ꯈꯟꯕꯒꯤ꯫ ꯐꯔꯝꯃꯅꯤꯅꯦ ꯁꯨꯃꯥꯏꯅ ꯁꯦꯡ ꯍꯥꯏꯔꯗꯤ꯫ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯀꯅꯨ꯫ ꯍꯥꯏꯅꯤ, ꯁꯨꯃꯥꯏꯅ ꯁꯨꯝ ꯍꯥꯏꯗꯣꯏꯅꯤ, ꯍꯟꯖꯤꯟ ꯍꯥꯏꯅꯤꯅ ꯑꯩꯗꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯄꯨꯟꯁꯤꯕꯗꯨ ꯂꯥꯏꯖꯒꯤ ꯈꯨꯗꯥꯡꯗꯣ ꯈꯤꯇꯪ ꯍꯦꯟꯅ ꯆꯦꯠꯅ ꯄꯥꯏꯁꯤꯜꯂꯤ꯫ ꯂꯣꯛ ꯇꯧꯕꯒꯤꯅꯦ ꯀꯞꯄꯨꯕꯒꯤꯅꯦ ꯉꯥꯡꯁꯪ ꯉꯥꯡꯂꯕ ꯂꯥꯏꯖꯒꯤ ꯃꯃꯥꯏꯗꯨꯗ ꯌꯦꯡꯂꯗꯨꯅ ꯃꯥꯒꯤ ꯐꯥꯒꯤꯗꯣ ꯇꯧꯁꯜꯂꯛꯂꯤ ꯑꯃꯨꯛ꯫ ꯅꯃꯥꯡꯒꯤꯗꯣ ꯉꯥꯡꯁꯜꯂꯤ, ꯅꯅꯥꯇꯣꯟꯗꯨꯅ ꯃꯔꯣꯜ ꯑꯃ ꯀꯥꯈꯠꯀꯨꯝꯗ ꯇꯧꯔꯤꯕ꯫ ꯗꯣꯛꯇꯔꯗ ꯑꯝꯇ ꯐꯖꯅ ꯌꯦꯡꯊꯣꯛꯁꯤ꯫ ꯅꯪ ꯅꯥꯕ ꯌꯥꯔꯣꯏ꯫ ꯋꯥꯍꯩꯗꯣ ꯍꯥꯏꯔꯒ ꯂꯥꯏꯖꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯔꯗꯨꯅ ꯆꯤꯡꯉꯤ꯫ ꯍꯣꯏꯅꯤ ꯃꯥꯏꯅꯤ ꯍꯥꯏꯗ꯭ꯔꯤ, ꯃꯥꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯗꯨ ꯊꯨꯡꯗꯕ ꯌꯥꯗꯦ ꯃꯇꯥꯒꯨꯝ ꯇꯧꯔꯤꯕꯅꯤ꯫ ꯃꯇꯧꯗꯨꯗ ꯂꯥꯏꯖꯁꯨ ꯄꯥꯈꯠꯅ ꯄꯨꯟꯁꯤꯕꯒꯤ ꯃꯈꯨꯠꯇꯨ ꯇꯥꯞ ꯐꯥꯔꯒ ꯏꯄꯥ ꯄꯥꯈꯠꯅ, ꯇꯥꯝꯆꯥ, ꯑꯗꯨꯃꯥꯏꯅ ꯍꯦꯟꯖꯤꯟꯕ ꯊꯕꯛ ꯇꯧꯔꯛꯀꯗꯕ ꯑꯣꯏꯔꯗꯤ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯒꯅꯨ꯫ ꯑꯩꯈꯣꯏ ꯑꯅꯤꯅ ꯆꯠꯈ꯭ꯔꯒ ꯏꯆꯦ ꯍꯣꯏꯅ ꯈꯪꯈ꯭ꯔꯒꯅꯦ, ꯑꯗꯨꯗ ꯊꯣꯔꯛꯀꯗꯕ ꯂꯥꯟ ꯃꯌꯥꯝꯗꯣ ꯑꯩ ꯀꯤꯖꯩ꯫ ꯀꯤꯕꯤꯔꯨꯅꯨ, ꯏꯁ ꯅꯨꯡꯁꯤꯕꯤꯒꯅꯨ ꯀꯥꯏꯅꯒ ꯙꯠ, ꯑꯩꯅ ꯅꯪ ꯅꯨꯡꯁꯤꯕꯗ ꯅꯪ ꯊꯤꯡꯕ ꯉꯝꯒꯗ꯭ꯔꯣ? ꯁꯨꯡꯉꯝ ꯉꯝꯃꯣꯏ꯫ ꯅꯪ ꯌꯥꯝ ꯁꯣꯟꯊꯅ ꯂꯩꯕ ꯌꯥꯔꯣꯏ, ꯅꯪꯗꯤ ꯑꯩꯒꯤ ꯊꯋꯥꯏꯅꯤ, ꯑꯩꯅ ꯄꯨꯝꯅꯃꯛ ꯊꯦꯡꯅꯒꯅꯤ꯫ ꯑꯩꯅ ꯇꯧꯔꯛꯄ ꯊꯕꯛ ꯈꯨꯗꯤꯡꯗ ꯅꯪ ꯑꯌꯦꯠꯄ ꯄꯤꯔꯛꯀꯅꯨ꯫ ꯄꯨꯟꯁꯤꯕꯅ ꯃꯥꯒꯤꯗꯃꯛ ꯋꯥꯍꯩ ꯑꯃꯈꯛ ꯍꯥꯏꯔꯛꯄꯗ ꯏꯃꯨꯡꯗꯨꯗ ꯃꯥ ꯂꯩꯐꯝ ꯈꯪꯂꯣꯏ, ꯍꯦꯟꯅ ꯑꯋꯥꯕ ꯑꯣꯏꯔꯅꯤ ꯍꯥꯏꯕꯁꯤ ꯂꯥꯏꯖꯒꯤ ꯋꯥꯈꯜꯗꯨꯗ ꯆꯞ ꯌꯨꯡꯅ ꯈꯜꯂꯤ꯫ ꯃꯥꯒꯤꯗꯃꯛ ꯆꯣꯡꯊꯣꯔꯛꯂꯤꯕ ꯄꯨꯟꯁꯤꯕꯗꯨ ꯍꯥꯏꯕꯗ ꯌꯥꯗꯦ, ꯒ꯭ꯌꯥꯟ ꯇꯥꯗꯦ꯫ ꯑꯩꯅ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤ ꯈꯤꯇꯪꯗꯤ ꯈꯪꯕꯤꯌꯨ ꯇꯥꯝꯆꯥ꯫ ꯑꯩ ꯈꯪꯉꯦ ꯑꯉꯥꯡ ꯃꯆꯥ, ꯁꯤ ꯊꯦꯡꯈ꯭ꯔꯅꯤ, ꯆꯦꯟꯅꯕ ꯇꯧꯁꯤꯜꯂꯣ꯫ ꯄꯨꯟꯁꯤꯕꯒꯤ ꯑꯅꯝ ꯀꯟꯕꯗꯨꯗ ꯂꯥꯏꯖꯗꯨ ꯇꯧꯐꯝ ꯈꯪꯗ꯭ꯔꯤ, ꯄꯦꯔꯤ ꯇꯧꯔꯗꯨꯅ, ꯇꯥꯝꯆꯥ, ꯑꯁ ꯄꯦꯊꯔꯛꯀꯅꯨꯀꯣ, ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯀꯀꯥ ꯍꯣꯏꯅ꯫ ꯑꯗꯨꯒꯤꯅꯦ ꯅꯪ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ,
ꯂꯥꯏꯖꯒꯤ ꯋꯥꯗꯨ ꯃꯈꯥ ꯇꯥꯍꯟꯈꯤꯗ꯭ꯔꯦ ꯄꯨꯟꯁꯤꯕꯅ ꯃꯔꯛ ꯊꯠꯈ꯭ꯔꯦ꯫ ꯑꯩꯅ ꯐꯖꯅ ꯍꯥꯏꯒꯅꯤ, ꯆꯠꯂꯁꯤ ꯂꯥꯎ ꯊꯦꯡꯉꯤ꯫ ꯑꯗꯨ ꯐꯥꯎꯕ ꯂꯥꯏꯖꯗꯨ ꯃꯁꯥꯗꯨ ꯌꯥꯅꯤꯡꯗ꯭ꯔꯤ, ꯃꯆꯤ ꯂꯦꯡꯗꯦ, ꯄꯨꯟꯁꯤꯕꯗ ꯌꯦꯡꯗꯨꯅ ꯑꯗꯨꯃꯛ ꯂꯩ꯫ ꯂꯥꯏꯖꯅ ꯈꯣꯡ ꯊꯥꯡꯗꯨꯅ ꯆꯠꯄ ꯉꯝꯗꯕ ꯃꯇꯧꯗꯨꯗ ꯄꯨꯟꯁꯤꯕꯗꯨ ꯃꯅꯥꯛ ꯅꯛꯅ ꯆꯪꯁꯤꯟꯗꯨꯅ ꯅꯨꯛꯃꯤꯒ ꯍꯥꯏꯔꯛꯂꯦ꯫ ꯑꯗꯨꯃꯥꯏ ꯌꯦꯡꯉꯛꯀꯅꯨꯀꯣ, ꯑꯩ ꯀꯩꯅꯣꯝ ꯇꯧꯔꯤꯁꯦ꯫ ꯅꯪꯅ ꯍꯥꯏꯕ ꯋꯥ ꯑꯩꯅ ꯂꯣꯏꯅ ꯌꯥꯗꯣꯏꯅꯤ꯫ ꯑꯉꯥꯡ, ꯑꯩꯅ ꯍꯥꯏꯕ ꯋꯥꯁꯨ ꯅꯪꯅ ꯌꯥꯕꯤꯌꯨ꯫ ꯑꯩ ꯅꯪꯒꯤ ꯄꯨꯟꯁꯤꯕꯨ ꯌꯥꯝ ꯀꯜꯂꯛꯆꯩ꯫ ꯅꯪꯁꯦ ꯑꯩꯒꯤ ꯑꯣꯏꯖꯒꯦ꯫ ꯄꯨꯟꯁꯤꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯂꯥꯏꯖꯗꯨ ꯃꯄꯤꯔ ꯆꯦꯜꯂꯝꯕꯗꯨ ꯍꯤꯛ ꯍꯤꯛ ꯀꯞꯈꯠꯂꯛꯂꯦ꯫ ꯄꯨꯟꯁꯤꯕꯁꯨ ꯂꯥꯏꯖꯒꯤ ꯇꯥꯔꯛꯂꯤꯕ ꯄꯤꯔꯥꯡꯁꯤꯡꯗꯨ ꯇꯩꯊꯣꯛꯅꯕ ꯂꯥꯛꯅꯔꯤ꯫ ꯐꯖꯅ ꯆꯠꯁꯤ ꯍꯥꯏꯕꯗꯨꯗ ꯌꯥꯗ꯭ꯔꯦ, ꯆꯠꯇꯕꯗꯤ ꯌꯥꯔꯔꯣꯏ ꯍꯥꯏꯅꯔꯤꯉꯩ ꯉꯥꯡꯅꯔꯤꯉꯩꯗꯨꯗ ꯅꯦꯟꯁꯤ ꯍꯜꯂꯛꯄꯅ ꯍꯥꯟꯈꯤꯕ ꯇꯥꯔꯤ ꯈꯟꯕꯅꯔ ꯋꯥ ꯑꯝꯇ ꯉꯥꯡꯈꯤꯗ꯭ꯔꯦ꯫ ꯂꯥꯏꯖꯕꯨ ꯐꯩꯕꯝꯅꯅ ꯄꯝꯂꯒ ꯄꯨꯊꯣꯔꯛꯂꯦ꯫ ꯒꯥꯔꯤ ꯃꯅꯥꯛꯇꯨ ꯌꯧꯕꯒ ꯄꯝꯂꯤꯕꯗꯨ ꯊꯥꯗꯣꯛꯏ꯫ ꯌꯥꯝꯅ ꯊꯨꯅ ꯒꯥꯔꯤꯗꯨꯗ ꯆꯣꯡꯈꯠꯂꯤ꯫ ꯀꯥꯈꯠꯂꯨ, ꯃꯇꯝ ꯌꯥꯝ ꯃꯥꯡꯍꯜꯂꯅꯨꯀꯣ꯫ ꯂꯥꯏꯖꯗꯨ ꯐꯅ ꯀꯟꯅ ꯌꯥꯖꯗꯕꯅꯤ, ꯄꯨꯟꯁꯤꯕꯅ ꯍꯦꯛ ꯉꯝꯗꯅ ꯆꯠꯄ ꯇꯥꯔꯦ꯫ ꯃꯣꯂꯤ ꯃꯣꯂꯤ ꯒꯥꯔꯤ ꯃꯅꯤꯡꯗꯨꯗ ꯇꯞꯅ ꯀꯥꯈꯠꯂꯒ ꯐꯝꯂꯦ꯫ ꯂꯥꯏꯖꯅ ꯃꯥꯒꯤ ꯃꯅꯤꯡꯗ ꯐꯝꯈꯤꯕꯒ ꯄꯨꯟꯁꯤꯕꯗꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯒꯥꯔꯤꯗꯨ ꯊꯧꯕ ꯍꯧꯈ꯭ꯔꯦ꯫ ꯂꯥꯏꯖꯁꯨ ꯃꯁꯥꯗꯣ ꯏꯄꯥ ꯄꯥꯈꯠꯅ ꯅꯥꯛ ꯌꯦꯠꯇ ꯃꯤ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ꯫ ꯏꯍꯩ ꯍꯩꯅꯗꯅ ꯄꯨꯟꯁꯤꯕꯒꯤ ꯃꯁꯥꯗ ꯊꯦꯡꯗꯅꯕ ꯈꯤꯇꯪ ꯆꯠꯊꯣꯛꯂꯒ ꯐꯝꯂꯦ꯫ ꯑꯅꯤꯗꯨ ꯋꯥꯔꯤꯁꯨ ꯁꯥꯟꯅꯗꯦ, ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯅꯩ꯫ ꯄꯨꯟꯁꯤꯕꯁꯨ ꯃꯥꯒꯤ ꯒꯥꯔꯤ ꯃꯅꯤꯡꯗꯨꯗ ꯅꯨꯄꯤ ꯍꯥꯞꯂꯒ ꯆꯠꯄꯁꯤ ꯉꯁꯤꯅ ꯑꯍꯥꯟꯕꯅꯤ꯫ ꯑꯗꯨꯅ ꯃꯁꯥꯗꯨ ꯇꯧꯐꯝ ꯈꯪꯗꯦ, ꯍꯔꯥꯎꯔꯤꯕ꯭ꯔꯥ, ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯥ, ꯄꯥꯈꯠꯂꯤꯕ꯭ꯔꯥ, ꯀꯔꯤꯅꯣ ꯋꯥ ꯉꯥꯡꯒꯅꯤ ꯀꯥꯎꯈ꯭ꯔꯦ꯫ ꯅꯣꯛꯐꯦꯠ ꯇꯧꯕ ꯃꯥꯏꯊꯣꯡꯗꯣ ꯈꯖꯤꯛꯇ ꯐꯥꯎꯕ ꯑꯣꯟꯈꯤꯗ꯭ꯔꯦ, ꯇꯔꯪ ꯑꯃꯗ ꯂꯩꯈ꯭ꯔꯦ꯫ ꯍꯥꯏꯅ ꯄꯨꯟꯁꯤꯕꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯒꯥꯔꯤ ꯃꯆꯥ ꯊꯧꯕ ꯍꯩꯔꯛꯂꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯖꯗꯤ ꯒꯥꯔꯤ ꯊꯧꯕꯗꯤ ꯍꯥꯏꯔꯨꯔꯅꯨ, ꯑꯁꯨꯝꯅ ꯒꯥꯔꯤ ꯃꯅꯤꯡꯗ ꯅꯞꯂꯒ ꯇꯣꯡꯕꯁꯤ ꯉꯁꯤꯅꯕꯨ ꯑꯍꯥꯟꯕꯅꯤ꯫ ꯕꯖꯥꯔꯗ ꯀꯔꯤꯗ ꯆꯠꯄꯗ ꯁꯥꯏꯀꯜꯗ ꯑꯌꯥꯝꯕ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯅꯤ꯫ ꯃꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯑꯣꯏꯔꯦ, ꯄꯨꯟꯁꯤꯕꯗ ꯄꯥꯏꯕꯁꯨ ꯉꯝꯗꯦ, ꯃꯁꯥꯗꯨ ꯌꯥꯝ ꯀꯤꯅ ꯁꯨꯛꯆꯤꯜꯂꯒ ꯇꯣꯡꯂꯤ꯫ ꯃꯤꯍꯨꯜꯗꯨꯁꯨ ꯑꯔꯣꯏꯕꯤꯅꯤ ꯆꯣꯡꯂꯤꯕꯗꯣ꯫ ꯕ꯭ꯔꯦꯀꯔ ꯈꯨꯗꯤꯡ ꯂꯥꯏꯖꯗꯨ ꯃꯁꯥꯗꯣ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯖꯗꯦ꯫ ꯌꯦꯠꯇ ꯃꯨꯛ ꯆꯦꯞ, ꯑꯣꯏꯗ ꯃꯨꯛ ꯆꯦꯞ, ꯄꯨꯟꯁꯤꯕꯗ ꯃꯨꯛ ꯑꯣꯞꯁꯟ ꯇꯧꯔꯤ꯫ ꯂꯥꯏꯖꯅ ꯑꯣꯞꯁꯜꯂꯛꯄꯗꯨꯗ ꯃꯣꯟꯗ꯭ꯔꯪ ꯑꯃꯗ ꯂꯩꯔꯝꯕ ꯄꯨꯟꯁꯤꯕꯗꯣ ꯒ꯭ꯌꯥꯟ ꯈꯪꯇꯥ ꯇꯥꯏ꯫ ꯂꯥꯏꯖꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯛꯏ꯫ ꯄꯨꯟꯁꯤꯕꯅ ꯌꯦꯡꯂꯛꯄꯗꯨꯗ ꯂꯥꯏꯖꯁꯨ ꯈꯪꯍꯟꯒ ꯍꯟꯗꯣꯛꯂꯦ꯫ ꯂꯥꯏꯖꯅ ꯌꯥꯝ ꯂꯥꯞꯅ ꯐꯝꯂꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯄꯨꯟꯁꯤꯕꯗꯨ ꯒꯥꯔꯤꯗꯨ ꯁꯥꯏꯠ ꯈꯤꯇꯪ ꯇꯧꯔꯝꯂꯒ ꯈꯥꯝꯂꯦ꯫ ꯑꯉꯥꯡ, ꯒꯥꯔꯤ ꯃꯆꯥ ꯇꯣꯡꯕꯕꯨ ꯑꯗꯨꯃꯥꯏꯅ ꯇꯣꯡꯅꯕ꯭ꯔꯣ? ꯂꯥꯏꯖꯗꯨ ꯈꯨꯝꯗꯦ, ꯃꯃꯥꯏ ꯅꯣꯟꯊꯔꯒ ꯇꯨꯃꯤꯟ ꯂꯩ꯫ ꯑꯗꯨꯃꯥꯏꯅ ꯇꯣꯡꯉꯗꯤ ꯂꯣꯡꯅ ꯇꯥꯍꯧꯔꯅꯤ꯫ ꯈꯔꯒ ꯆꯪꯁꯤꯜꯂꯣ, ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯀꯣꯜꯂꯣ꯫ ꯂꯥꯏꯖꯗꯨ ꯊꯛ ꯊꯛꯅ ꯇꯜꯂꯦ꯫ ꯌꯥꯝ ꯊꯨꯅ ꯀꯣꯜꯂꯧꯀꯣ꯫ ꯇꯜꯂꯦ ꯍꯥꯏꯕꯅꯤ, ꯑꯩ ꯀꯩꯁꯨꯝ ꯇꯧꯔꯣꯏ꯫ ꯑꯩ ꯌꯥꯝ ꯄꯥꯈꯠꯂꯦ, ꯀꯀꯥ ꯍꯣꯏꯅ ꯎꯔꯒ ꯑꯩ ꯌꯨꯝꯗ ꯀꯌꯥ ꯅꯨꯡꯉꯥꯏꯔꯣꯏ꯫ ꯒꯥꯔꯤ ꯊꯧꯔꯣ, ꯌꯨꯝꯗ ꯑꯣꯏꯅ ꯍꯜꯂꯁꯦ꯫ ꯂꯥꯏꯖꯗꯨ ꯍꯥꯏꯕꯗ ꯌꯥꯔꯔꯣꯏ ꯈꯪꯕꯗꯒꯤ ꯄꯨꯟꯁꯤꯕ ꯃꯈꯥ ꯇꯥꯔꯨꯗ꯭ꯔꯦ, ꯃꯈꯨꯠ ꯑꯅꯤꯗꯨ ꯇꯨꯡꯗ ꯂꯥꯝꯂꯛꯏ꯫ ꯂꯥꯏꯖꯒꯤ ꯃꯈꯨꯠ ꯑꯅꯤꯗꯨ ꯆꯤꯡꯁꯤꯜꯂꯒ ꯃꯥꯒꯤ ꯃꯈ꯭ꯋꯥꯡꯗ ꯐꯠ ꯀꯣꯟꯍꯜꯂꯤ꯫ ꯂꯥꯏꯖꯗꯨ ꯏꯄꯥ ꯄꯥꯈꯠꯅ, ꯑꯁ ꯄꯨꯟꯁꯤꯕ, ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯁꯤꯕꯣ? ꯇꯨꯃꯤꯟ ꯂꯩꯌꯨꯀꯣ꯫ ꯋꯥꯍꯩꯗꯣ ꯍꯥꯏꯔꯒ ꯄꯨꯟꯁꯤꯕꯗꯨ ꯂꯥꯏꯖꯒꯤ ꯀꯤꯖꯕ ꯃꯇꯧꯗꯨꯗ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯃꯃꯥꯏꯗꯣ ꯇꯨꯡꯗ ꯍꯥꯏꯐꯦꯠ ꯂꯩꯊꯣꯔꯛꯏ꯫ ꯎꯐꯨꯟꯅꯅꯦ, ꯅꯃꯥꯏꯗꯣ ꯐꯨꯍꯟꯒꯅꯨ, ꯂꯣꯛ ꯊꯨꯡꯕ ꯍꯦꯟꯈꯤꯅꯤ ꯑꯉꯥꯡ꯫ ꯂꯥꯏꯖꯗꯨ ꯁꯥꯎꯅꯤꯡꯅꯅ, ꯒꯥꯔꯤ ꯃꯆꯥꯗ ꯇꯣꯡꯂꯒꯕꯨ ꯎꯐꯨꯜꯁꯦ ꯀꯃꯥꯏꯅ ꯐꯨꯍꯟꯗꯕ ꯌꯥꯗꯣꯏꯅꯣ? ꯏꯃꯥꯅ ꯄꯣꯛꯄꯗ ꯑꯩꯁꯨ ꯇꯣꯡꯖꯗ꯭ꯔꯤ, ꯀꯣꯛꯁꯤꯁꯨ ꯆꯤꯛꯄꯗ ꯌꯥꯗ꯭ꯔꯦ꯫ ꯄꯨꯟꯁꯤꯕꯗꯨ ꯌꯥꯝ ꯊꯨꯅ ꯃꯥꯒꯤ ꯂꯤꯠꯂꯤꯕ ꯐꯨꯔꯤꯠꯇꯨ ꯂꯧꯊꯣꯔꯛꯂꯒ ꯂꯥꯏꯖꯗ ꯄꯤꯔꯗꯨꯅ, ꯁꯤꯅ ꯀꯣꯛꯇꯨ ꯈꯨꯝꯖꯤꯜꯂꯨ, ꯑꯗꯨꯒ ꯅꯃꯥꯏꯗꯨꯗ ꯑꯩꯒꯤ ꯅꯥꯡꯒꯟꯁꯤꯗ ꯎꯞꯁꯤꯜꯂꯨ꯫ ꯏꯀꯥꯏꯔꯨꯅꯨ, ꯑꯩꯁꯦ ꯅꯪꯒꯤ ꯐ꯭ꯌꯨꯆꯔ ꯍꯁꯕꯦꯟꯅꯤꯅꯦ꯫ ꯅꯣꯛꯐꯦꯠꯀ ꯇꯧꯔꯤ ꯄꯨꯟꯁꯤꯕꯗꯨ ꯅꯣꯛꯄꯗ ꯍꯟꯗꯣꯛꯇꯅ ꯈꯤꯈꯤꯒ ꯅꯣꯛꯂꯛꯂꯤ꯫ ꯂꯥꯏꯖꯗ ꯄꯨꯟꯁꯤꯕꯅ ꯐꯨꯔꯤꯠ ꯄꯤꯔꯛꯄꯗꯨꯗ ꯃꯃꯤꯠꯇꯨ ꯂꯧꯊꯣꯛꯂꯒ ꯅꯥꯛ ꯌꯦꯠꯇ ꯌꯦꯡꯉꯤ꯫ ꯇꯧꯔꯤꯕ ꯃꯑꯣꯡꯗꯣ ꯃꯤ ꯎꯈꯤꯅꯤ ꯈꯟꯕꯒꯤ ꯄꯥꯈꯠꯄꯒꯤ ꯃꯑꯣꯡꯅꯤ꯫ ꯈꯟꯕꯒ ꯇꯧꯕꯒ ꯂꯝꯕꯤꯗ ꯒꯥꯔꯤ ꯊꯧꯔꯤꯕ ꯈꯔꯗꯣ ꯑꯅꯤꯗꯨꯗ ꯅꯨꯛꯃꯤ ꯌꯦꯡꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯆꯠꯈꯤ꯫ ꯃꯗꯨ ꯎꯕꯗ ꯂꯥꯏꯖꯗꯦ ꯁꯥꯎꯅꯤꯡꯕ, ꯏꯀꯥꯏꯕꯅ ꯄꯤꯛ ꯊꯜꯂꯦ꯫ ꯅꯨꯄꯥ ꯃꯥꯁꯨ ꯎꯔꯤꯕꯅꯤ, ꯑꯗꯨꯕꯨ ꯊꯋꯥ ꯁꯥꯗꯦ, ꯑꯃꯨꯛꯀꯁꯨ ꯍꯥꯏꯔꯛꯂꯤ꯫ ꯃꯌꯥꯝ ꯃꯃꯥꯡꯗ ꯅꯀꯣꯛꯁꯤꯗ ꯐꯨꯔꯤꯠꯁꯦ ꯑꯩꯅ ꯀꯨꯞꯁꯤꯟꯕꯤꯔꯣ ꯍꯥꯏꯔꯣ? ꯀꯔꯟ ꯌꯥꯝ ꯇꯥꯅꯨꯀꯣ꯫ ꯂꯝꯕꯤ ꯁꯣꯔꯣꯛꯁꯤꯗ ꯐꯨꯔꯤꯠ ꯂꯤꯠꯇꯕꯤꯗ ꯆꯠꯄꯗꯣ ꯅꯪ ꯏꯀꯥꯏꯗ꯭ꯔꯣ? ꯐꯨꯔꯤꯠꯁꯦ ꯂꯤꯠꯁꯜꯂꯨ, ꯑꯩ ꯀꯩꯁꯨꯝ ꯇꯧꯔꯣꯏꯃꯤ꯫ ꯄꯨꯟꯁꯤꯕꯗꯨ ꯃꯃꯥꯏ ꯅꯨꯄꯥ ꯂꯩꯊꯣꯔꯛꯂꯒ, ꯏꯀꯥꯏꯕꯒꯤ ꯋꯥꯗꯤ ꯏꯀꯥꯏꯗꯦꯗ, ꯐꯨꯔꯤꯠ ꯃꯣꯖꯥ ꯂꯤꯠꯂꯤꯁꯤꯗꯤ, ꯃꯤꯒꯤ ꯈꯜꯂꯨ, ꯑꯩ ꯀꯩꯝ ꯈꯟꯗꯦ꯫ ꯑꯗꯣ ꯑꯩꯅ ꯐꯨꯔꯤꯠ ꯂꯤꯠꯇꯕꯁꯦ ꯅꯪ ꯍꯩꯅꯗꯕ꯭ꯔꯥ?
Oinana hairaklibani adumna oinana hairakpaduda lainjodo ikaibai kariwai saurambaga mangkre mamaidu ngangsangangselaga nontharaga tumin laikre punsibado tapka tokselai nang hainada pribane nang hainadadi aidi sum layani ngasidi control kantak hairakpaduda lainjodo khangpre khangi masado kibai kariwai yam tapna khomlae ai budi kaishu khandaba aduda som minoraga phasadin tawni punsibado machunda haifet chikladuna noklaga hairakle nangna yarba natro it's okay adai mingi thoidokti nangna yardi yardi furisilawrodana lain jusu punsibado shungeng yengdana phoritu taf lawraga makokto sat kupsele adudado punsibado gari thauba haukre phoritu lawbada thadokiba makotto amuk hanjinduna kolaktabaduda punsibado makot namaduna laijige makotto koima maraga jingsinduna mage khwangduda konhalle lain jusu ayeda pan pirudri makotuna lamlaga konkhibaduda mamaidoso masana punsibagi managanduda upsilaga laikre asomda ahenbaga nensiga halakpada punsibaga lainjiga leiramdabaduda nensido jingnaba amaga loinana punsibada call tawi punsibado asomda doctor ka wari sanarambani nensigi call lakpaduda marak thatna doctor gi roomdudagi thorakduna call do paikhatli hello punsiba nangalaijo kadai chatliro punsibado pakhatpadi faude adobo masada haifet pakhatpagi maongna khomlakli nensi ai call tawke tawraga punga kawre sumai tawbani no hek chakhibaga laijado wantharaktada aina doctor da pukhatpani ha doctor da angang sei phibam yam charamje noibuna hana doctor da khari ingbiba yadro aina thina tawrubado hojiktada nabagira karigiro yam nungairaktre punsibana yengsinbidabagi wa hairakpaduda nensidu ikairak tawi adubu yam phabagi maongdaga khomlakli aya mama sangamde ekhoida haidokti adui khangdabani o noida mana haidura singang se so nosto ama chatpai time tawine sono chubrasiba ado hojikpu kamain tawrage ahen be khini lage lanu yari doctor yengi halakadore anchang do thongba horum nensi ai chakla mata lorbani ko ai lawari sanarasi punsibana haikradi loide haibagi maongni nensido punsibagi wahai amada asawadu khajik hanthai pharido dilao ado nangnen changtholom harise aimdadi thongdrigo ado nangna hairabanina thongbo taridana henbada takhalaga thongamagi thun haloko punsibadu sora sangba mohondoklaga nokfet tawraduna lage akoi henbado yam haibani ta halo nangairibani yam thun haloko ado hidagam da lerakanu ko haren papa da lehelagi punsibadu yam haida hidagam basunate ai shum naibiragi nange family member khudingmak aigi family makni na khallini punsibagi wadu tabada somda masapumba pangthakre adudi thamage konense nensidu ikhang khangna hai phone thamkraba matong nensidu nokmi sophadu da famthai ahen baduna kanna famlaga leirambaduda kyan khangta tai punsibadadi thoglamnagi haidokre aduba mukta thongdribanina ensang thongni khanbada matha sarabani adubu punsibana hairakpaduda thongba taki nensidu ahenbada onsaladuna enba chakhomnen changthonguraselo nang khara takpidare ahenbada thausadana jenenji kada den changthongwanoda imana pokpadai thongdri ha adudi kamain tawdeba ahenbada nokmi yam komnaga hairakli erache adoidi matha sarano hauju youtube da mem thagalabani adu yengaga thongbe ai kaino nensidu pambai malairi khanjai nokfe tawraduna okay adumain thongase law henba marai mapang semasi hoini adubudi sembige wahai du haina haina henbado pakhalda sukhalli masigi chinen silam price koida jodaga pran thadori bakanom tawri somdana kadar fadar tawraga matu sengbudu pura chakre kumai nungairi kanaroi chinen che phudita mangjung jong boin thoklani deblibu khongpham do hanto hai asomna doctor da yengluraga ani do thorakle punsibadu pharmacy da hidak leibu changkre lain jadi changde dukan mamang da lei hauri masada mi uki dropa khatbagi gari amagi marumda tumin leple hidak leiriba punsibadu so aingamdana chaptha yengle punsibasu hidak da leiraga lain jugi mana khara changsilaklaga mamit to tei da ko yeng basarandana yam thausanda bida lain jugi makotto tapna pairakle
ꯂꯥꯏꯟꯖꯗꯨ ꯃꯤꯍꯨꯜ ꯆꯣꯡꯂꯤꯉꯩ ꯆꯩꯔꯛꯇꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯈꯨꯠ ꯄꯥꯏꯔꯛꯄꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯄꯨꯟꯁꯤꯕꯗ ꯌꯦꯡꯂꯛꯏ ꯄꯨꯟꯁꯤꯕꯁꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯂꯥꯏꯟꯖꯗ ꯌꯦꯡꯂꯒ ꯃꯁꯥꯗꯨ ꯊꯛ ꯊꯛꯀꯠꯅ ꯑꯉꯥꯡ ꯃꯆꯥꯎ ꯂꯥꯏꯟꯖꯗꯨ ꯈꯨꯝꯂꯛꯇꯦ ꯏꯀꯥꯏ ꯏꯀꯥꯏꯅ ꯃꯃꯥꯏꯗꯨ ꯂꯨꯛꯊꯈꯤ ꯃꯤ ꯑꯩꯅ ꯅꯨꯡꯁꯤꯅ ꯀꯧꯔꯒ ꯈꯨꯝꯂꯛꯇꯦꯅꯦ ꯈꯨꯝꯃꯣ ꯂꯥꯏꯟꯖ ꯈꯣꯟꯖꯦꯜꯗꯨ ꯈꯤꯇꯪ ꯇꯞꯅ ꯏꯀꯥꯏ ꯏꯀꯥꯏ ꯈꯨꯝꯂꯛꯏ ꯍꯥꯎ ꯀꯩ ꯍꯥꯏꯒꯦ ꯄꯨꯟꯁꯤꯕꯗꯨ ꯃꯈꯣꯡꯒꯗꯨ ꯈꯤꯇꯪ ꯈꯨꯗꯤ ꯊꯤꯕꯒꯤ ꯃꯑꯣꯡꯗꯒ ꯇꯧꯔꯒ ꯃꯀꯣꯛꯇꯨ ꯈꯤꯇꯪ ꯅꯣꯟꯊꯔꯞ ꯇꯧꯔꯗꯨꯅ ꯇꯨꯒꯗꯕꯒꯤ ꯃꯑꯣꯡꯗꯒ ꯇꯧꯔꯛꯂꯤ ꯂꯥꯏꯟꯖꯗ ꯑꯁꯦꯡꯕ ꯇꯨꯒꯗꯕ ꯃꯥꯜꯂꯨꯔꯦ ꯄꯨꯟꯁꯤꯕꯗ ꯌꯦꯡꯂꯗꯨꯅ ꯌꯥꯝ ꯄꯥꯈꯠꯅ ꯍꯥꯏꯔꯛꯏ ꯇꯥꯝꯆꯥ ꯀꯩꯗꯧꯔꯒꯦ ꯄꯨꯟꯁꯤꯕꯗꯨ ꯅꯣꯛꯐꯤꯠꯀ ꯇꯧꯔꯗꯨꯅ ꯂꯥꯏꯟꯖꯗ ꯃꯃꯥꯏꯗꯣ ꯈꯤꯇꯪ ꯆꯪꯁꯤꯜꯂꯒ ꯅꯣꯛꯃꯤ ꯅꯣꯛꯃꯤꯒ ꯍꯥꯏꯔꯛꯂꯤ ꯅꯪꯒꯤ ꯈꯨꯈꯨꯝꯗꯣ ꯑꯩ ꯈꯨꯗꯤ ꯊꯤꯒꯦ ꯇꯧꯏꯅꯤꯅꯦ ꯂꯥꯏꯟꯖꯗ ꯑꯣꯏꯅꯅ ꯃꯆꯤꯟꯗꯨ ꯄꯩꯊꯣꯛꯂꯗꯨꯅ ꯃꯃꯥꯏꯗꯨ ꯐꯠꯀ ꯂꯩꯊꯣꯛꯈꯤ ꯃꯤ ꯎꯔꯝꯒꯗ꯭ꯔꯥ ꯄꯥꯈꯠꯄꯅꯔ ꯀꯔꯤꯅꯣ ꯑꯀꯣꯏꯕꯗꯨ ꯀꯣꯌꯦꯡ ꯌꯦꯡꯂꯤ ꯄꯥꯈꯠꯆꯕ ꯃꯇꯧꯗꯣ ꯄꯨꯟꯁꯤꯕꯁꯨ ꯈꯪꯂꯤ ꯄꯥꯈꯠꯆꯧꯕꯤ ꯆꯅꯞꯄꯤ ꯅꯪ ꯌꯥꯝ ꯀꯤꯅꯣ ꯍꯥꯏꯔꯗꯅ ꯑꯩꯅ ꯇꯥꯝꯆꯥ ꯀꯥꯔꯟ ꯇꯧꯔ ꯂꯩꯔꯅꯨ ꯌꯨꯝꯗꯩ ꯐꯤꯕꯝ ꯇꯥꯔꯨꯏ ꯄꯨꯟꯁꯤꯕꯗꯤ ꯂꯥꯏꯟꯖꯅ ꯍꯥꯏꯔꯤꯗꯨ ꯇꯥꯕꯤꯕ ꯅꯠꯇꯦ ꯂꯥꯏꯟꯖꯒꯤ ꯃꯁꯝꯗꯨ ꯃꯨꯟꯅ ꯌꯦꯡꯂꯗꯨꯅ ꯑꯉꯥꯡ ꯅꯪꯒꯤ ꯁꯝ ꯑꯁꯥꯡꯕꯁꯦ ꯑꯩꯗꯤ ꯅꯍꯥꯟꯈꯩꯒ ꯎꯔꯨꯗꯦ ꯉꯁꯤ ꯈꯛꯇ ꯈꯪꯉꯤ ꯅꯪꯒꯤ ꯆꯝꯆꯝꯖꯕꯤ ꯃꯥꯏꯊꯣꯡꯗꯨꯗ ꯅꯪꯒꯤ ꯁꯝꯂꯥꯡ ꯑꯁꯥꯡꯕꯁꯤꯅ ꯃꯒꯨꯟ ꯌꯥꯝ ꯂꯩꯍꯜꯂꯤ ꯑꯩ ꯁꯨꯝ ꯈꯟꯖꯤꯜꯂꯨꯕꯗ ꯊꯃꯣꯏ ꯅꯥꯟꯊꯨꯗꯧꯔꯤ ꯄꯨꯟꯁꯤꯕꯒꯤ ꯋꯥꯗꯣ ꯇꯥꯕꯗ ꯂꯥꯏꯟꯖꯗꯣ ꯇꯧꯐꯝ ꯈꯪꯗꯦ ꯄꯪꯈꯨꯝꯗ ꯈꯨꯝꯖꯤꯜꯂꯛꯂꯤ ꯑꯁ ꯗꯥꯝꯆꯥ ꯌꯥꯝ ꯍꯩꯅꯗꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯀꯅꯨ ꯅꯪꯒꯤ ꯗꯥꯝꯆꯥ ꯈꯨꯀꯧꯁꯤꯗꯅꯤ ꯑꯩꯅ ꯒ꯭ꯌꯥꯟ ꯈꯪꯐꯝ ꯈꯝꯐꯝ ꯉꯝꯖꯔꯤꯁꯦ ꯆꯠꯂꯁꯤ ꯅꯨꯡꯁꯥꯁꯤꯗ ꯒꯥꯔꯤ ꯈꯥꯝꯐꯝ ꯐꯥꯎꯕ ꯆꯠꯂꯗꯤ ꯋꯥꯔꯅꯤ ꯑꯩ ꯒꯥꯔꯤ ꯊꯧꯗꯣꯔꯛꯀꯦ ꯅꯪ ꯁꯤꯗ ꯂꯦꯞꯄꯝꯃꯨ ꯂꯥꯏꯟꯖꯗꯨ ꯄꯨꯟꯁꯤꯕꯒꯤ ꯃꯈꯨꯠꯇꯨꯗ ꯐꯥꯔꯗꯨꯅ ꯗꯥꯝꯆꯥ ꯑꯩ ꯊꯟꯗ ꯂꯩꯍꯧꯕꯒꯤ ꯁꯨꯝ ꯆꯠꯂꯁꯤ ꯀꯩꯁꯨꯝ ꯇꯧꯔꯣꯏ ꯄꯨꯟꯁꯤꯕꯗꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯂꯥꯏꯟꯖꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯔꯒ ꯃꯥꯒꯤ ꯄꯣꯀꯦꯠꯇ ꯐꯠ ꯍꯝꯖꯤꯜꯂꯤ ꯆꯦꯛꯁꯟꯅ ꯄꯥꯏꯔꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔ ꯃꯥꯜꯂꯤ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯂꯥꯏꯟꯖꯗ ꯌꯦꯡꯂꯗꯨꯅ ꯅꯪ ꯀꯤꯒꯅꯨ ꯅꯪꯒꯤꯗꯃꯛ ꯈ꯭ꯋꯥꯏꯔꯥꯛꯄꯝ ꯄꯨꯟꯁꯤꯕ ꯂꯩꯔꯤꯁꯤꯗꯤ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯃꯤ ꯀꯤꯔꯗꯤ ꯑꯩ ꯊꯕꯛ ꯑꯝꯇ ꯄꯥꯡꯊꯣꯛꯄ ꯉꯝꯂꯔꯣꯏ ꯂꯥꯏꯟꯖꯗꯨ ꯄꯨꯟꯁꯤꯕꯗꯁꯨ ꯌꯦꯡꯗꯦ ꯃꯃꯥꯏꯗꯨ ꯅꯣꯟꯊꯔꯒ ꯈꯨꯝꯂꯛꯂꯤ ꯀꯤꯗꯕ ꯉꯝꯗꯦ ꯗꯥꯝꯆꯥ ꯀꯤꯕꯤꯔꯨꯅꯨ ꯋꯥꯔꯤ ꯁꯥꯟꯅꯒꯗꯕ ꯌꯥꯝ ꯂꯩ ꯀꯣꯟꯅ ꯁꯥꯟꯅꯔꯁꯤ ꯉꯁꯤꯗꯤ ꯊꯦꯡꯅ ꯆꯠꯂꯁꯤ ꯑꯅꯤꯗꯨ ꯈꯣꯡ ꯊꯥꯡꯕ ꯍꯧꯋꯤ ꯂꯥꯏꯟꯖꯁꯨ ꯃꯥꯒꯤ ꯃꯈꯨꯠꯇꯨ ꯄꯨꯟꯁꯤꯕꯅ ꯄꯥꯏꯔꯤꯕꯗꯨ ꯊꯥꯗꯣꯛꯎ ꯃꯤꯒꯤ ꯃꯃꯥꯡꯗ ꯐꯖꯗꯦ ꯏꯀꯥꯏ ꯍꯥꯏꯗꯨꯅ ꯅꯤꯡꯉꯥꯏ ꯇꯧꯈꯤꯗ꯭ꯔꯦ ꯊꯥꯡꯂꯤꯕ ꯈꯣꯡꯊꯥꯡꯗꯨꯒꯤ ꯇꯨꯡ ꯏꯟꯅꯩ ꯄꯨꯟꯁꯤꯕꯁꯨ ꯂꯥꯏꯟꯖꯒꯤ ꯃꯈꯨꯠꯇꯨ ꯆꯠꯅ ꯆꯠꯅ ꯌꯦꯡꯂꯤ ꯋꯥꯈꯜ ꯄꯨꯛꯅꯤꯡ ꯊꯃꯣꯏ ꯄꯨꯝꯅꯃꯛ ꯑꯄꯦꯟꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯃꯣꯏꯊꯣꯡꯗꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯀꯥ ꯂꯥꯝꯈ꯭ꯔꯦ ꯃꯇꯥꯡꯗꯨꯗ ꯒꯥꯔꯤ ꯃꯅꯥꯛꯇ ꯌꯧꯍꯟꯅꯤꯡꯗ꯭ꯔꯦ ꯄꯥꯏꯔꯤꯕ ꯃꯈꯨꯠꯇꯨ ꯊꯥꯗꯣꯛꯇ ꯅꯨꯃꯤꯠ ꯆꯨꯞꯄ ꯆꯠꯂꯕꯁꯨ ꯊꯥꯡꯂꯤꯕ ꯈꯣꯡꯊꯥꯡꯗ ꯑꯃꯗꯤ ꯍꯛꯆꯥꯡꯗ ꯑꯋꯥꯕ ꯆꯣꯛꯊꯕ ꯑꯝꯇ ꯂꯩꯔꯣꯏ ꯈꯜꯂꯛꯄ ꯃꯇꯥꯡ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯗꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯕ ꯃꯤꯀꯨꯞꯇꯨ ꯃꯒꯨꯟ ꯂꯩꯃꯟꯈ꯭ꯔꯦ ꯈꯟꯕ꯭ꯔꯥ ꯀꯔꯤꯅꯣ ꯑꯌꯦꯠꯄ ꯄꯤꯔꯛꯂꯤ ꯂꯥꯏꯖꯥ